Haingang Police Station gi manung chenba khurai ahigrumakung palida sakhang daba singna nupa amanong may nakap na halamle. Kwakatel konjeng awang laikai tiki akoizam nongan ba misigi asing ba langla langjin puthokpi haina JSC na sinduna Tidim ground manakta wakan mifam chathakre. Amade hayeng pangthokadoriba luingai ni kumhaina lakpada Chief Minister Nongthom Berenna luchingduna Manipur gi miyam maruoina naga singda yaifa paujel pirakle. IS News meeting tabiri ba pumna magpu ahan mugtada Monica Mayengbam taram na ogchari COVID-19 ding ngaktuk na bakuttoy na hambiu hand sanitizer season abiu mask upiu fit tarugi distance tambiu yari ba makai vaccine dose na kaptok biu chection ba habisin apom na makiyaf bani hojik pau sanrok na pisari Sakhang dabasing na nupa ama nongmay na kapto na hatlam lay nongmay na paan bagi dagpam lay bahag chang adunga si ayuk angan bada Haingang Police Station gi manung chenba khurai ay grumakwang paligi Imphal Turel Torbanda phangkibani mafam adudagi phangba pauda nupa adugi hagchang ayukta walking chat pamiyoy kharana thengnarakibani haire kokta nongmay maruna paan bagi dagpam layramki chawrakna chahi kun manga rom gi leng oigani higok machugi track pant setli higokta strip chat pa jacket ama Lidli, manungda hangam mapal machugi t-shirt ama lidli angang machugi sandal ama tongi thaudok thokpam dagi nongmay marugi tokning ama sufangki mafam aduda forensic expert na chingba laktuna yengsilaba matung hakchang adu masak maming khangdok na pagidamak Jenims morgue ta thamkre police na case ama lakwat kre Hayeng February tara mga da pangthokadoriba laurok pantha haubagi kumhai luingai ni nalakpada Chief Minister Nongthom Berenna Manipur gi miyam maroina naga singda yai paljel pirakle kumhai asina atopagi culture bo masak khangba amadi tongan ba phurup singbu masak khangna bagi tanja adu piri laurok marang kain thokpa amadi watapa daba oinaba ishwar gi mafamda naga phurupna nizabada saruk yazari haina CM namakha mahaki paujelda phongdorakle Naga singna pangthokpa laurok pantha hobagi kumhai luingai ni nalakpada Manipur Legislative Assembly gi Speaker Thokchom Saityabratasu miyam maroina naga singda yaifa paujel pirakle Speaker na mahaki paujel da hai kumhai asna laurok pantha haudok pagaloina naga singi anobu chahi lakle hai batakle kumja lising amaga chamapan marfunipan da luingai ni numidasi state holiday in lauthoki Ishwar gi mafamda kurum jaduna miyam gi yaifa nungai na ba nizaduna kumhai asi pangthok nei haina speaker na hairi Education Minister Thaunawjam Basanta Kumar nasu luingai ni kumhai na lakpada state asigi miyam maroina naga singda yaifa paujil pirakli kumhai asina lakpada hakchang phaba shanti amadi chakhwat papuraktuna furup singi marakta nungsi chanana leiminaba oresano haina minister na mahaki paujil da hairi Thasi ki tara mathoida sina phangkiba kwakathel konjeng awang laikai dege akoizam nongan ba Elias Akin gi misi asiki asingba langla langjil puthokpi haina ngasi JSC against the brutal killing of akoizam nongan bagi convener Thaunawjam Ashalatana phongdokhre ngasi misi asiga mari lenana Tidim lambi gi Tidim ground manakta pangthokiba wakat mifam amada wapmasi TH Asalatana phongdokhibani Mahak namakha taduna misi asida chenariba nongan baga nungsinabani haiba kwakathel thokchom laikaidagi thokchom Soniabu misi asigi matangda wahang chathabiduna asengba langla langjil khangdoknaba hotnabiu numit humni surak fawba mihar asida chenariba mioi phaba ngamdana leiriba asida lenga ki luchingba Chief Minister amadi kendra asigi MLA na akan mamit yeng changbiu atuba matamda misi asigi matangda asengba langla langjil puthoktrabade CSO amadi tongan ba lub singa loinana makhal makha kaya gi khongjang changshil gani hari
अथुबा मतमदा जस्टिस फंगनबगिदमक्ता मिहाटपा पुथोकपियो इपा पुखिबा क्वा कैथेल थौसोम लेकाइदगी सोनिया जे फाबियो मंगोनदगी लंगला लंजिन सोइदन फंगनी हाइबगी वाखल जे थमजगे माना अंगांगसिबु पुगरगा आदा हातोकअगा थममगा मयुमदा तुमिना लैबसे ममा ओइबि अखोइगी थमोइदा काइदबा ngamde ngarang mipom khudimang loina kapani Manipur sarkar na karigidamakta mabu फाबियो हाइबा बाउदा हुजे बाउदा फादना लेबा मरम करिगिनो हाइबासे अखोइ जे एसी माइगैदगी तत्तना वहang हंगजरी अदुना ऑनरेबल चीफ मिनिस्टर अमुकना इखोटलो ना खोरमजरी मिहाटपा फाबियो मिहाटपा पुथोकपियो जस्टिस फंगनबगिदमक्ता हाइबा वाफम जे थमजरगा जे एसी गी माइगैदगी दि मतम लेपचररोय मखल मखा क्यागी खोंजंग चंगछनबगिदमक्ता अखोइ सेम साबा लोइजरे आबे वाफम से थमजरी वाकत मिफम अदुगा मरी लेना अकोइजम नोंगानबगी मचेना फोंदोरखिबदा लैंगाकना मिसी असिगी असेंगबा लंगला लंजिल पुथोक्तुना मियामदा खंगनबियु नोंगानबगा चटमिनखिबा थोकचोम सोनियाबु वाहंग पाहोंग चथबियु मिहाट असिदा चेनबा मियोइसिंग अथुबदा लैंगाकना फादना आइनगी ओइबा मतिक चाबा चेराक पिबियु हाइखि चटमिना रुरगा सुमाना याउदबा करिमता इन्वॉल्व तौदबो ओइरगदि मा मसामक मिया ममांगदा थोलागा मचिन थोंगना हाइदोकबा ngamgadawbane सरकार के माइकैदगी थोकचोम सोनिया मापा थोकचोम शांति हाइरिबा थोकचोम लेकाई दगी से अमुक्तांग लौखत पिरगा कोइना खंगजानिंगे बसे मंगोंदगिदि लोइनमक थोलकनेना थाजै अदुना इपादोदि हाला अरोय सीग्राबा पोटने इपादो हलक्त्रगासु करी मरमगिनो करी तौबदगी मादो सीरिबनो हाइबदो अदुगी जस्टिस दि फंगनिंगबगी दमक्ता प्रजा म्याम इमा इबेल म्याम अखोय म्याम चुंजनरगा अखोय सुमाइना तौजबने अदुना उपागे जस्टिस दुमदंगदी आइना सरकार दा अपील तौरगा हाइजनिंगी मदुदि अदुमतंगदी फंगनबा अखोय सरकार की माइकैदगी अमदि मियाम प्रजा की माइकैदगी मतेंग पांगबियोना आइना हाइजनिंगे वाकत मिफम अदु लोइशिलबा मतुंगदा सरुक याखिबा सिंग अदुना बाबुपरादा लेबा चीफ मिनिस्टर गे बंगलो तमना मेमोरेंडम पिसिनबा लाकपदा पुलिसना कैसांपा टॉप लेरक मापादा थिंखि JSC की मियोय सिंह अमदी पुलिस की मकोक थोंग ऑफिशियल सिंह वाली सानरबा मतुंग चीफ मिनिस्टर गा पाव फाउनबदगे ngasi nungtil pung manga taba matamda chief minister na JSC की मिहुद मंगा गा उननबा अयाब पिरखि हारि JSC की मेंबर सिंगना नोंगान बगा चटमिना की बिक्वा कथल थोकचोम लेकाइदगी थोकचोम सोनिया गे थोंगाल फाउदना लाकलगा टिडिम ग्राउंड तमना हलखि February 10 manung matam chadana leikidraba aina thingkraba yalo loop RPF PLA gi president amasung korkom gi convener irengbam chauren allies bhorot ki mangani lehun ngase Imphal West ki pishum huidrom lekai da leiba leikidraba gi yumda pangthokre ngasi pangthokiba mangani lehun chanba ki thoram aduda thangta sanaroi singna leikidraba irengbam chauren gi maphamda salute bidna ikai khumnaba utki thoram aduda tongan ba kanglup ki mioi kayana saruk yaduna leikidraba gi photo da haikat laikat sutam khibaga loinana mapham nipanda leigi Dolaida Irengbam Chauren gi photo puduna chatki Christian lining chat pa amadi maitei Muslim yauna mioi kayana leikidraba gi thawai mirel na ingna chikna Ishwar gi mafamda leirunaba thongni jaki Tang tarahumdoi February lesingani kulhumdoi chaurakna nungtilgi pung ama minute taramanga ताबा मतमदा यारिपोक शांतिदान बाजार लेबा MD हासिम एलाइस लदुगी मचानुपा अनि हाबदी MD अमजाद खान अमदी MD हुसैनी मुबारक की मरक्ता यामना नुंगाइतबा थोहनिंगदबा थौदोक अमा थोखि हारिबा थौदोक असिदा मयामबा MD हुसैनी मुबारक हॉस्पिटल दगी लाइकत नमंगमदना खुदकता सिखि मिसी असिगा मरी लेना यामना इमरजेंसी ओइबा मीटिंग अमा SYDO यारिपोक तुलिहलना युम्बुरेल ओइरगा तुलिहलदा लैरिबा क्लब सिंह TEA एटुको TIYDO YCCT KYDO TMWA amadi khulgi ahal laman yauraga chaurakna numidangi pung nipan taba matamda meeting ama pangthokhi हारिबा मीटिंग असिदा तंगाई फदना रेजोल्यूशन खरा येना बलाइतना पास तौमिनखि रेजोल्यूशन नंबर 1 मिसी असिगा मरी लेना MD अमजाद खान सन ऑफ MD हासिम ऑफ शांतिदान बाजारबु खुलदगी मतम कक्तना चंगहंदबा रेजोल्यूशन नंबर 2 कनागुंबा सिंगना महाकबु खुल असिदा चंगजफम पिरंबा तारगदी मियाम सिंग अमदी क्लब सिंगना लौरकपा अफफत दायित्व पुमनमक मसा मसाना पुहनबा रेजोल्यूशन नंबर 3
misi asiga mari lenina government side tagi lokhatpam thokpa action kudakta lokhatpina ba haijaba aroibada lehoriba imung manung amadi nupi angang singna thengna horiba awaba khoding makta Pankriba Myoy Singh Amadi Club Singna Thamoy Singna Nungaitaba Fongdokchari Amadi Laikhidraba Mahak Pusu Mapu Mahaki Mapamda Ing Chikna Lehan Biba Orisano Haina Dua Ama Dominaki. Kangla Gas Solution Private Limited ki ahan bamapok kumon palan thoram Imphal East ki Sagolmang Khewa Company da Laidiba KGS bottling plant ngasi pangthokre Kangla gas ase composite fiber cylinder ni maiho langpok thorak pamatamda pokhai daba makhal gi cylinder ni ngasi gi thoramaduda Deputy Commissioner Imphal East IAS Kumantem Daina Devi Babina Healthcare and Hospitality Industries Private Limited ki chairman amadi managing director Dr Thangjam Dhabalina athoi mithunglen sing oina sarukya ki KGS ase Manipur khaktana tana Assam Arunachal Pradesh amadi Nagaland da su yawbangam le hari ngasi February 10 asi nungsibagi numit Valentine's Day ni malem sin batungna numit asi ngasi pak sana pangthoknari Valentine's Day da nungsiba amadi nungsinari ba myoy singna numit asi punna celebrate tawminai Manipur da sungasi Valentine's Day pangthoknari Valentine's Day asi Roman Samarajya matamdagi pangthok pa hauraki haina thajane Valentine's Day ki matangda tongan wari leibag kharana numit asida Roman Purohit Saint Valentine gi mafamda ikai khumna bodli adum oinamak Valentine's Day asi nungsinabak kidamak ayambana pangthoknai numit asida nungsinari ba pakhang leisabi singi marakta khodol pot pinaba cards piba lei piba cake kakpa picnic chatpa amade dinner chaminaba na chingbagi thoram pangthoknai Manipur Horse Riding and Polo Association Siduna Kontra Suba Governors Cup Invitation Polo Tournament amasung Taramapan Suba Governors Cup Women's Polo Tournament February Kuntaruktagi Haudoklagani Hainang ase Dr. TH Cha Mangilal Organizing Secretary Tournament Committee na Press the Thadorok Pachirol Amada Fongdorakli Honglakli Bamalem gi aying asagi phibam kanbada aikoi khudingmak thaudang laurasi haibagi pandamda Green Universal Foundation amade Forest Department Government of Manipur na khutsamnaduna Green Manipur Green Northeast Safe Wildlife Safe Forest Avoid Single Use Plastic Make India Green haibama bawpuraduna Environmental Activist Anis Ahmad ki taret suba Naitom Lamsang Lamjel Solo Marathon Moirang dagi Churachandpur Fawbang asi chenkre Naitom Lamsang Lamjel adu Moirang ACG Emily Thongam Shantina Moirang Multi-Purpose Higher Secondary School dagi lamthaki Moirang Multi-Purpose Higher Secondary School dagi haukiba Lamsang Lamjel adu Churachandpur gi New Lamka Kaithel Fawba cheluraga halaktuna DC office Churachandpur da lamthungpam oikhi Lamjel manungda Bisnupur amadi Churachandpur gi ambulance anina saruk yatuna mating pangki Naitom Lamsang Lamjel lamthabaga mari lengnana MLATH Shantina Fongdokibada Mioy kayana uwa kaya yanthatpana aying asagi khal kaitharakle thaknaba isingi awab mayok nare amadi sabagi chang henkatakle asigumba ahungba kaya astagi kalhaunaba miyamna wakal taminasi haibasida Anis Ahmed na pausel pi marathon cheliba asi thagat ningaini amadi aikhoi su mateng pangshin batangai phade maramasina umang wamang kokthokpa leplasi madugi mahutta uwa thajelasi Manipur da palibalengak asigi chief minister na pamjariba Green Manipur mission saugatlasi haiki Malem na leba biyam ginawta ni kunai si ginawta ni maki marna yunate akoi punamakso Anis Ahmad kumna asoba thaudang loraga akoi environment kanbada amadi akoi hoji honorable chief minister siri NBN gi Green Manipur mo ehna hotnabada akoi punamaki thaudang do sauna leyena hanjaraga aduna akoi punamakna u ya thatpagi mahota u kanchi u thajinsi amadi akoi malem sida thaknanaba isingi sauraba samisa ama lakadori sidagi akoi da asoba thaudang isa isana lawraba tamdala kanmagamgani hebdo ai thajabale aduna Malaysia Liberia, Kulais Liberia, Pulana, Utavaya, Hinabi, Tamasi, Amadi, plastic season of Tamasi, Aduna plastic, say, Mangham Nava, Ukanava, Nasi the Gay, Pulamok, Satmin.
Environmental activist Anis Ahmedna phongdokibada malemgi oina climate change lakpa sinamaram oraga nongmagi miyoibana hingbada lusilakli hojik nungsit senglaktaba ising wasilakpa sabagi chang henkalakpa plastic ka hena seasonalakpa asina turil sing pollution thokle turil singi khongnung garbage olak pakaloina nong chubagi chang watlakpa asida miyam hupna bhab taminasi Manipur asi Switzerland of India haina maming chatliba asi amuka hena masak thokpa carbon free oiba state ama oiba ngamgani haiba miyam da paujel pinabagi naitom lamsang lamjel asi chenbani haiki principal W Ibomchana phongdokibada Anis Ahmedna laukhat akliba khongthang asi thagatingai ni mahak kidamak Chauthok J. Matungdasu hena miyamgi thabak sing tauba ngamba oisinu haiki lamthabagi thoramda Green Universal Foundation gi President Dr. Huidrom Roman, Range Forest Officer Moirang, Hidang Mayum Gichandra, Moirang Multipurpose Higher Secondary School gi Principal W Ibomcha Susarugaki. अखोगी एनवायरनमेंट से याम चाउन मोथलिबा प्लास्टिक असि बांहन सियना चेलिबा खोंजंग असे पृथ्वी मफम खुदिमक तसुमा चेलक बगंबगी शक्ति होइजसनु हाइदुना एहाना बोर पीबग लोइना प्रजा पुनमक तपिल तौजनिंगबदि उ थाबदा थिंगोइसि उ थासि छात्र खुदिमकसु उ चरा अममद नतना अनि निदि थासि हाइदुना अपील तौनिंगी अदुगो लमलकी उचे ओयासिंग फारिबा लोकताक त फारग चाथोकनु होनबिरिबा चाथोक पिगदो उचे कंसी सासिंग कंसी अदुगा प्लास्टिक सिंग अचापो चार का हेक लंगथोइबा बोतल सिंग लंगथोकपिरिबा अमत Manipur sibu afaba mafam amohensi prithvi se afaba mafam amohensi haiduna apil tawbaga loidana ehangna bor amukana anista pijari Waikhom Mani Girls College Thobal Okramda College Asigi Principal Professor H. Manoranjan Sharma Gilamjing Makhada College Asigi Helping Hands Career and IT Solutions OPC Private Limited ka khudsamnaduna Student Career Counseling and Guidance Program ama College Asigi Seminar Hall the Bangtokre Haidiba Program asita College Asigi Satri Jamuhum Putaruk na Sarugyaki amadi tungi career semnabagi kanabasing pangki Howjik paugi maragthana tembre amatang lawinasi Go Aviator Academy Mapung Fana Aviation Tamnanabagi Mafam Experience Lairaba Singna Takpi Tambiri Lengsin Bilaksi Aikoi Punna Taminarasi Cabin crew amadi ground staff ki manglanbu Mapung Fahana Nabagi Damag Sem Saraba Course Break matungda mayamu daram nongchari makata pauda Manipur da hoki papung kunmari da miyoi amata COVID positive oiba thengna khide COVID command control room dagi thadorak report ki matung ina hoki papung kunmari da sample punna marfum doi test tawbada negative oi ki hari Manipur da ngasi fawbada punna miyoi lak tara taruk lising humputare jamapan humpu COVID-19 test tawki bagi manung da COVID positive oi ki miyoi punna lak ama lising ko jamapan kunmari sukre amadi lamdamasi da laijar asina maram oragal hojik fawbada laikida ba apun mami ki masing asi lising ani cha manifu mapan ne Amarom da hauki bapung kunmari da India da nauna miyoi humdra mari COVID positive oire active case lising mga chani pantaran ni panda hantarakle haina Union Health Ministry ke website da phongdorakle pagalapagi chang cha da mar fudrani pan dasmik ni pan ama oire apun ma confirm case na koti mari dasmik mari taret henkre laina asta maram oragalai ki da mi gi masing lak mga lising kuntra chatret yangkai humdoini laina asta gi na phadon discharge tawki ba mi gi masing na koti mari dasmik mari ama henkre Laina asta ki ngak thok na vaccine ka thoki ba pun mami ki masing na koti chani kun dasmik taruk ahum yore malem gi oina covid lai chat na khwaidagi hena sokala bale vaccine gi manung da USA na ahan ba India na ni suba madi France na ahum suba da lady awang nupok states gi oina Assam na ahan ba Mizoram na ni suba amadi Manipur na ahum suba da lady Howjik sanaba ki pau log bi ase Manipur Amateur Karate Do Association ki nauna thau punaba anauba thaumi khankhre ngasi Kumalampak Sports Complex ta leiba Manipur Olympic Association ki holda maga gi chahi gi mifam amadi election pangthok kibada nauna khallaba thau pugadaba thaumi sing adudi President ta Kiran Kumar Thangjam Vice President Technical da Yumnam Chauba Vice President Administration da RK Lansana General Secretary da Mutum Bamkim Joint Secretary da Sem Chandra Kumar amadi Laimazam
Hema Mani, Treasurer da Chingsubam Nippon, Executive Member da Moirangthem Ibomcha Amadi L Rajeni, Makagi Election gi Observer na Yas ki Deputy Director T Thoba, MOA gi Joint Secretary T Dushanta, Cooperative Registrar gi Inspector Sinam Homeshwar Amadi N Bijan Kumar na oiki. Returning Officer na Retired Director of Prosecution Ngangom Tej Kumar na oiki. Manipur Badminton Association Sinuna DM University ki Indoor Hall da Unit Tara dagi tongan ba Chahi Kanglup ki Sanaroi Jama Yanghai Marina Saruk Yaraga Ngarang dagi Hauduna Jatharakliba Humpumanga Suba State Veteran Badminton Championship ki ngasi sanakiba Chahi Nifu Kanglup ki Men's Singles da L Krishna Kumar na M Joybu set Anisino da Mighty Pikre match amada semifinal match amada Semin Lal Hansigna Pyroism Iranjit Laktapataki walk over Lokre. L Rameshna Sagolsem Surkumar Ning Taujabu said Anisino da Mighty Pikre. S Toitoina Mutam Ibom Jabu said Anisino da Mighty Pikre. Jahini Humanga Kanglup ki men's singles da Aungshi Sangreitana ke Kamini Kumar Bu said Anisino da Mighty Pikre. TH Buddhachandrana Mayengbam Surjit Bu said Anisino da Mighty Pikre. Jahi Yankai Manga Kanglup ki men's singles ki quarter final match da Dr. Ingam Pamena ke Umakanta Bu said Anisino da Mighty Pikre. Manipur Cricket Association is Siduna Thasi Mapandaki team Taranito in Saruk Yaraga Luang Pokpa Cricket Ground that Chatarakliba, Taret Suba MNCA W Perlata Made W Ramananda Elite Tournament King Sisanakiba match sam PTRC Patsoina Race Kwai Nagamapal wicket ahum the Mighty Pikre match Sida Race Kwai Nagapalna Ahan innings bat by Kibada innings ki a peep over Nifu Loikibada wicket Mapanturga run Chama Humdra Mari Lauduna target run Chama Humdra Mangatamki and it's super innings da PTRC Patsoina bat by Kibada over Kuntra Taret ka ball ahumda wicket Taret Turaga run Chama Humdra Taruk Lauduna match asi Mai Paki match Mai Pakraba PTRC gi Sanaroi RK Rex na ball Marfudra Humdoi Mayok na Kibada run Marfudra Taruk Lokiba Amadi over Nipanda wicket ahum 200 man of the match ki title Loki Jatharakli ba tournament asigi haying match MPSC Manipur Police Amadi Trao Kwakatel Sanaragani Youth Club Kam Information Center Kontha Alup na Sinuna Tha Asiki Taramathoy Dagi Club Asiki Ground da Nupagi team Taranitoy Amadi Nupi team Mapan na Saruk Yaraga Jatharakliba Taramathoy Suba Yumnam Rashmani Memorial Invitation Under 15 Boys Amadi Under 17 Girls 7A Side Cash Prize Hockey Tournament King Asi Sanaki Banupi Kanglup ki match Singda Maira Basikong na Pham Thangwai Banbu goal Taret Anida Mighty Pikre Bisnupur Hockey na TWC Tawung Khokpo goal ahum Anida Mighty Pike Nupa Kanglup ki match Singda YCC IC A Kontha Halubamadi Pam Thangmaiban goal ahum chanaduna draw oikre YCCIC C Kontha Halupna THHA Thawalbu goal Mapantareta Mighty Piki Ngasi goy ba inga sagi pau pizari Ngasi Manipur da khwadagi saki bagi chang asi Celsius degree kun manga dasmik mapanoi ki khwadagi ing bagi chang na Celsius degree taruk dasmik mapanoi ki nung sit te yawa ising malin gi chang na ayuk ta chada humdra tarit oi ki nung thelen chada kun chama thoi oi ki aroi bada maroi ba pau Haingang police station ki manung chenba khurai haiguru makhong palida sakhang daba sing nupa amanong mai na kaptuna hatan nei Kwakatel konjeng awang laikai digi akoizam nongan ba misigi aseng balang lalang jil puthok piyo haina JSC na sinuna didim ground manakta wakat mifam jathakre amadi hayeng pangthok ka doriba luingai ni kumhaina lakpada chief minister nung thombam biren na luchingduna Manipur gi miyam maruoina naga singda yaifa paujel pirakre Hojiki oinadi IS News na pizza pau mata asilo sindari